ꯑꯩꯈꯣꯏꯁꯦ ꯀꯨꯝꯊꯔꯛꯑꯕꯅꯦ ꯀꯩꯅꯥꯁꯦ ꯐꯣꯇꯣꯁꯨꯠ ꯀꯟꯅ ꯇꯧꯅ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯩ Hi guys, welcome back to my channel. ꯑꯗꯣ ꯉꯁꯤꯒꯤ vlogꯁꯦ ꯑꯩ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯅꯦ ꯑꯃꯨꯛꯀ ꯏꯆꯥꯅꯨꯄꯤꯁꯦ second time ꯀꯤ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤꯁꯦ ꯀꯆꯂꯤ ꯑꯃꯨꯛꯀ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯆꯂꯤ ꯄꯨꯊꯣꯛꯇꯣꯏꯁꯦ ꯄꯣꯂꯣꯏꯗꯤ ꯁꯦꯠꯂꯔꯣꯏ last videoꯗꯗꯤ ꯄꯣꯂꯣꯏ ꯁꯦꯠꯈꯣꯟ ꯇꯧꯋꯦꯕ ꯑꯩꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯥꯝ ꯆꯤꯟꯃꯟꯕꯒꯤ vlogꯁꯦ ꯃꯔꯛꯇ ꯂꯨꯍꯣꯡꯕꯒꯤ vlog ꯅꯠꯇꯕ ꯑꯇꯣꯞꯄ vlogꯇ ꯑꯩꯁꯦ ꯎꯪꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯗꯤ ꯈꯔ ꯉꯜꯂꯤꯕꯅꯤꯅ ꯑꯩꯁꯦ ꯆꯥ ꯅꯨꯡ ꯂꯣꯜꯂꯒ ꯊꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯁꯨ ꯌꯥꯝꯅ ꯑꯩꯒꯤ ꯀꯥꯟꯅꯕ ꯕꯦꯅꯤꯐꯤꯠꯁꯦ ꯈꯪꯕꯒꯤ ꯃꯌꯥꯝꯗ ꯁꯨꯝ ꯃꯔꯛꯁꯤꯗ ꯑꯩ vlogꯀꯤ ꯃꯔꯛꯁꯤꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦꯀꯣ ꯑꯩꯒꯤ ꯅ꯭ꯌꯨꯂꯤ ꯑꯩꯒꯤ ꯔꯨꯇꯤꯟꯗ ꯑꯩꯅ ꯑꯦꯗ ꯇꯧꯖꯕ ꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯕ꯭ꯂꯦꯛ ꯀꯣꯐꯤ ꯊꯛꯇ꯭ꯔꯦ ꯆꯥ ꯊꯛꯇ꯭ꯔꯦ ꯁꯪꯒꯣꯝ ꯊꯛꯇ꯭ꯔꯦ ꯆꯤꯅꯤ ꯊꯛꯇ꯭ꯔꯦ ꯑꯩꯒꯤ ꯃꯥꯏꯟꯗ ꯁꯥꯊꯤꯅ ꯑꯦꯛꯅꯤ ꯂꯩꯔꯨꯕꯒꯤꯀꯣ ꯃꯔꯝ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯪꯒꯣꯝ ꯆꯤꯅꯤꯗꯤ ꯊꯛꯀꯅꯨꯁꯨ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯅ ꯊꯛꯄ ꯈꯨꯗꯤꯡꯁꯨ ꯍꯦꯜꯂꯤ ꯑꯗꯨꯅ ꯑꯩ ꯊꯛꯆꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯅ꯭ꯌꯨꯂꯤ ꯑꯩꯒꯤ ꯔꯨꯇꯤꯟꯗ ꯑꯩꯅ from the past few weeks ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯩꯅ ꯊꯛꯆꯩꯌꯦꯕ Cctea brandꯁꯦ Cctea ꯍꯥꯏꯕ ꯆꯥꯁꯦ ꯁꯤꯁꯦ ꯃꯥꯒꯤ scientific nameꯅ Simpopogon citratus ꯀꯧꯋꯦ ꯁꯤꯁꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯁꯥꯖꯕ Cctea brandꯅꯦ ꯑꯗꯣ ꯃꯥꯒꯤ ꯀꯥꯟꯅꯕꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯆꯥ ꯂꯣꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯍꯥꯏꯖꯔꯝꯒꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯆꯥꯁꯦ ꯀꯃꯥꯏꯅ ꯂꯣꯜꯂꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯎꯠꯆꯔꯝꯒꯦ ꯑꯗꯣ ꯃꯥꯒꯤ ꯍꯦꯜꯊ ꯕꯦꯅꯤꯐꯤꯠ ꯍꯥꯏꯕꯨꯀꯣ ꯑꯩꯈꯣꯏ ꯐꯤꯚꯔ ꯂꯩꯕ cough and cold ꯂꯩꯕ ꯑꯗꯒꯤ chest tightness ꯂꯩꯕ ꯊꯕꯥꯛꯇ tightness ꯂꯩꯕ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯣ constipationꯗ ꯒꯦꯁꯇ ꯑꯗꯒꯤ uric acid level ꯋꯥꯡꯕ ꯃꯤ ꯑꯗꯨꯒ liver and kidneyꯗꯁꯨ ꯌꯥꯝ improvement ꯌꯥꯝꯅ ꯄꯤꯌꯦꯕ ꯁꯤꯁꯤꯅ ꯑꯗꯨꯒ BP high ꯑꯣꯏꯕ lower ꯇꯧꯍꯟꯕ cholesterol levelꯁꯨ lower ꯑꯣꯏꯍꯟꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯁꯥꯊꯤꯅ ꯀꯥꯟꯅꯕ brand ꯑꯃꯅꯤꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯌꯥꯝ ꯇꯣꯏꯅ vlog ꯇꯧꯗꯕꯅꯤꯅ ꯑꯩꯒꯤ skin conditionꯁꯦ ꯁꯨꯝ ꯎꯔꯝꯒꯅꯤ ꯑꯗꯣ ꯁꯥꯊꯤꯅ ꯏꯁꯥꯗꯁꯨ ꯀꯥꯟꯅꯕ ꯐꯪꯉꯦꯕ ꯑꯗꯣ ꯂꯦꯃꯟ ꯒ꯭ꯔꯥꯁꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯍꯦꯛꯇ ꯀꯟꯖ꯭ꯌꯨꯝ ꯇꯧꯕꯁꯨ ꯐꯠꯇꯦꯗꯅꯀꯣ ꯋꯦꯜ ꯔꯤꯁꯔꯆ ꯇꯧꯗꯅ ꯁꯤꯒꯤ Cctea brandꯁꯤꯗꯤ ꯋꯦꯜ ꯔꯤꯁꯔꯆ ꯇꯧꯔꯕ IIT ꯒꯨꯋꯥꯍꯥꯇꯤꯗ ꯗꯥꯛꯇꯔ B ꯕꯧꯔꯥ ꯀꯦꯟꯁꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯔꯤꯁꯔꯆ ꯇꯧꯔꯕ ꯑꯗꯨꯒ ꯃꯜꯇꯤꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯔꯤꯁꯔꯆ ꯌꯨꯅꯤꯠ ꯔꯤꯝꯁꯇꯁꯨ ꯔꯤꯁꯔꯆ ꯇꯧꯔꯕ ꯋꯦꯜ ꯁꯔꯇꯤꯐꯥꯏꯠ ꯕ꯭ꯔꯦꯟ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯝꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯀꯟꯖ꯭ꯌꯨꯝ ꯇꯧꯕ ꯍꯧꯔꯕꯅꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯗꯤ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯃꯣꯏꯒꯤ Instagram ꯄꯦꯖꯁꯨ ꯁ꯭ꯋꯥꯏꯗ ꯎꯠꯆꯔꯝꯒꯦ ꯁꯥꯊꯤꯅ ꯀꯥꯟꯅꯩ ꯑꯗꯣ Instagram ꯄꯦꯖꯇꯗꯤ ꯃꯣꯏ ꯅ꯭ꯌꯨꯂꯤ ꯃꯣꯏ ꯍꯥꯡꯖꯕꯅꯤꯅꯀꯣ ꯃꯌꯥꯝꯗꯨꯒ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯁꯨ ꯗꯥꯏꯔꯦꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯁꯨ ꯌꯥꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯥ ꯂꯣꯟꯅꯕ ꯍꯧꯔꯒꯦ Cctea immune system kanhalle antiviral oba chinjak chaba anaba kayadagi ngakthokpiba ngamgani hariba Cctea aduga IIT Guwahati Bioscience Department da June 2020 da Cctea da immune system da kanhanba an antiviral compound yawi haibasi certificate pikraba product amani BP or hakchang chawthokpa etc da yam chawna mateng pangi akupa maron ai description da link hapcharamge to me amai cha se hujik lonba lore ai hujik thakke मागी स्मेल से अखोई याम नुंगशिबा स्मेल अमा लाइएबा अदुगा थकपददि केमता खाबा खोदबा तौदे याम चम्मे माई इसिंग थकपा दुमाइन तौबा अदो इसिंग देदि खितंग फ्लेवर अमदि लाए अदुजो अखोई हैनादबा खोदतबगी महाव थोपदो दुमाइन द तौदे इसिंग थकपगा चप माने याम लाइना थकपा ngamani होजि केरुरागे लसलुरागे अदो मयाम मफम से यौरे चरियाली दे खितंग साइड चलगा मेगा प्लाजा गी अपोजिट ता लेबा हाई तारे को खितंग अपोजिट ता हाई तारे दुदा लेबा हॉल दा यौरा ए अदो मनुंग दमो कमाय कना लेबा येंगोरसि अदो मनुंग ददी मी कया लांगनाजि नुपी मागे दिदी याम लाकनारे ए तब अदो इचानुबी से चंद्रोन से नंबी रिने ngasi kachali mana amuka puthoktoine do ready loraba matungda mathakta photo khara kapuge haina keinaga ado mathakta chalurasi dedi oina thorraye sida hawara
ꯃꯆꯥꯒꯤ ꯀꯆꯂꯤꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯐꯣꯇꯣ ꯀꯥꯞꯄ ꯇꯧꯗꯣꯏꯅꯦ ꯑꯩꯒꯤ ꯅꯦꯜꯁꯦ ꯍꯥꯟꯅꯒꯤ ꯐꯦꯛꯇꯣ ꯑꯗꯨꯝ ꯍꯥꯞꯄꯕꯅꯦ ꯖꯨꯝꯒ ꯇꯧꯗ꯭ꯔꯦ Let's go. Hani tu tab na chalo. Photo kapagi chang toine hojik yengse. To kaina se photo shu kanna tauna leirame ado si loraga akhoi su photo amka kap toine. ꯃꯌꯥꯝ ꯀꯩꯅꯥꯁꯦ ꯁꯣꯟꯕ ꯄꯨꯊꯣꯛꯄ ꯍꯧꯗꯣꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯈꯔ ꯃꯇꯦꯛ ꯑꯃ ꯃꯣꯏ ꯀꯥꯞꯄ ꯁꯤꯟꯅꯤ ꯁꯤꯟꯁꯤꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗꯅꯦꯀꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯑꯍꯜ ꯂꯃꯟꯗꯁꯨ ꯃꯌꯥꯝꯅꯦ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯗꯨ ꯂꯩꯔꯦ ꯖꯇꯥꯒꯤ ꯑꯐꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯗꯒꯤ ꯏꯃꯥꯅꯤ ꯃꯌꯥꯝꯅ ꯏꯁꯤꯡ ꯁꯅꯥꯕꯨꯟ ꯐꯖꯅ ꯄꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯗꯨ ꯂꯩꯔꯦꯅ ꯋꯥꯈꯜꯗ ꯈꯜꯂꯒꯅꯦ ꯑꯗꯒꯤ ꯁꯨꯔꯕꯤ ꯁꯟꯅ ꯅꯣꯏ ꯃꯃꯥ ꯃꯆꯥꯅ ꯅꯉꯣꯟꯗꯅꯦ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯗꯨ ꯅꯨꯡꯉꯥꯏꯗꯨ ꯂꯩꯔꯦꯅ ꯑꯐꯕ ꯃꯇꯝꯁꯤꯗ ꯋꯥꯈꯜꯗ ꯈꯜꯂꯒ ꯅꯪꯅꯅꯦ ꯅꯪꯅ ꯅꯤꯡꯖꯕ ꯏꯁꯣꯔꯗꯣ ꯅꯪ ꯑꯐꯅꯥꯗꯒꯤ ꯊꯃꯣꯏꯗꯒꯤ फजन नमित उगले फजन नंगने अभिषेक तौर नमितुना फजन माइन माइथौ नंगने निजेरि इश्वरो नंग नमित उगले फजन अभिषेक तौर अदुलग मांगोना तौरनो फान फरमो नसिदि परवपेशन गेस्ट सो परिवारसन कितन पितिसो कैला लिलिस नो से पुलिस ओम तद विष्णु परम पदम सदा पति पुरातन देव विष्णु विलासम ओम पुना हरि हरि nupa mayumdagi mi lakpa haunara'e ꯑꯩꯈꯣꯏ ꯄꯤꯆꯨꯒꯤꯅꯤꯅꯦ ꯀꯩꯅꯥꯁꯦ ꯊꯣꯛꯄ ꯍꯧꯔꯛꯑꯦ ꯁꯤꯗꯁꯨ ꯃꯇꯦꯛ ꯑꯃ ꯃꯣꯏ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗ ꯑꯣꯏꯅ ꯁꯨꯝ ꯀꯦꯞꯆꯔ ꯇꯧꯕ ꯑꯗꯣ ꯃꯈꯥꯗ ꯑꯩꯈꯣꯏꯁꯦ ꯀꯨꯝꯊꯔꯛꯑꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯦꯟ ꯃꯟꯗꯂꯤꯗ ꯆꯪꯗꯣꯔꯦ ꯑꯗꯣ ꯀꯩꯅꯥꯁꯦ ꯃꯟꯗꯂꯤꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯣꯏ ꯄꯣꯠ ꯄꯤꯅꯕꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃꯅꯦ ꯑꯗꯣ ꯃꯆꯥꯁꯦ ꯀꯆꯂꯤ ꯄꯨꯊꯣꯛꯄꯁꯦ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯈꯔꯗꯤ ꯀꯣꯟꯐꯤꯗꯦꯟ ꯃꯁꯥꯗ ꯂꯩꯖꯔꯦ ꯑꯗꯣ ꯃꯥꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯖꯔꯤꯅꯦꯕ ꯁꯤꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯤꯒꯤ ꯃꯇꯦꯛ ꯑꯃꯁꯨ ꯑꯩꯅ ꯂꯧꯔ ꯊꯝꯕꯅꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ
ꯃꯥꯡꯗꯤ ꯐꯝꯃꯦ ꯑꯗꯣ ꯅꯨꯄꯤꯅ ꯁꯤꯒ ꯃꯇꯦꯛ ꯑꯃ ꯃꯥꯅ ꯀꯆꯂꯤꯁꯦ ꯄꯨꯁꯟꯕꯒꯤ ꯁꯤꯗ ꯃꯟꯗꯂꯤꯗ La. Lo no venía. ꯑꯗꯣ ꯃꯌꯥꯝ ꯀ꯭ꯋꯥꯂꯥꯅꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯑꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯉꯥꯏꯅꯕ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯃꯇꯥꯡꯗꯅꯦ ꯂꯣꯏꯔꯝꯗꯥꯏꯒꯤ ꯆꯥꯅꯔꯤ ꯁꯤꯒ ꯗꯤꯅꯔ ꯁꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯄꯤꯆꯨꯁꯨ ꯀꯟꯅ ꯆꯥꯔꯤ ꯁꯤꯗ ꯑꯗꯨꯒ ꯃꯧꯊꯦꯝꯕꯁꯦ ꯆꯠꯇ꯭ꯔꯦꯕꯀꯣ ꯄꯤꯆꯨꯒ ꯑꯩꯒꯁꯦ ꯌꯥꯝ ꯊꯦꯡꯒꯗꯧꯕ ꯍꯌꯦꯡꯁꯨ ꯑꯦꯛꯖꯥꯝ ꯂꯩꯕꯀꯣ ꯑꯗꯨꯅ ꯃꯄꯥ ꯆꯠꯈꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯩ ꯑꯗꯨꯝ ꯍꯟꯗꯣꯔꯕꯅꯦ ꯑꯗꯨꯒ ꯃꯧꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯚ꯭ꯂꯣഗ് ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯤꯁꯤꯅ ꯂꯣꯏꯖꯔꯦ ꯃꯊꯪ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯄꯨꯊꯣꯛꯆꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ